खुदी खुदी कदौरगी लीला नसादी तन तलिदुबो नानगे इशु मपालदा लेउरे हौजिक्ति नंगौ नरगा नुंगाइबा वारी सासेना अखोइनी गार्डन सिदा लाई अदुगा नंगना मूड ऑफ खिलाइसिना याम नुंगाइत्रबाबा अखोइ तामोनिने आई कोलम त पाइगेको Thanks Lila. Pare. Nang haibado ai lo yarage. Ngamna buzu honarage. Aduga nang so igi mimangda amu hana leptana ba honabiyo. Ai chatlage. Likla nungaitragana halajiraba. As ngai khoba. Ngata pothai kise. Adu redi harara wari sasi kitaroge. Ho sanarase. Chapot to chao. Hoi chage ba. Adu masai nungunda lagnai khonai saunai haidubu kamai toino ba. As ngaksanab ani khakla aga karan taramini ba. Adu nangbu thanilai do hana khangnabra ba. Ha. Khangade da. Mahak lambage nang pharini ko natrdi wayam na duin ado magi thanil haido hek ing badane mi yam phrang gadung mal napal su kya laitaba male yengune moi mama du dabu phone toslagane khudakta account da sel hapale aduga bullet ahan bama leiriba adusune lak ahum makhai hena piriba as kya muk nungarangoni lifestyle se As yare ba nang so. Migi wari ngata sardana. as farise ado nangbu larik makha tamgi doi natro As khangde da. Tamoga inamaga na budi tamhaniyangani. Adu shu ai dilashla su yare. Nangona tamoga darage. as khangdi dalila nanga iga punchi mengse chamane noi gisu noi nabunga nanamaga akhoi gisu akhoi tamoga akhoi taimaga tungmangi wadi nati akhoi taimada kharde sathi akhoi taimana yadaba thabakse akhoi tamona kya togunde aisu makhoina sel tharaga ihai tamboi bani nane kari harkadabunu khanbada yam wai As nangi wari shidiba. ado sumai tawchise ꯑꯩꯈꯣꯏꯅꯤ ꯃꯇꯝ ꯃꯥꯡꯍꯟꯕꯩ ꯃꯍꯨꯠꯇꯅꯦ ꯑꯦꯅꯤ ꯖꯣꯕ ꯒꯃꯦꯟꯒꯤ ꯊꯕꯛ ꯑꯣꯏꯗꯁꯨꯅꯦ ꯑꯐꯪꯕ ꯑꯃꯗꯤꯅꯦ ꯍꯦꯛꯇ ꯇꯧꯁꯤ ꯑꯩꯗꯤ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯆꯠꯀꯦ ꯈꯜꯂꯤ ꯑꯗꯣ ꯅꯪꯁꯨ ꯀꯩꯅꯣꯝꯗꯤ ꯇꯧꯁꯦꯕ ꯅꯪ ꯑꯝꯇ ꯈꯜꯂꯣꯕ As lore he nangi topic shidiba. ꯅꯠꯇꯦꯕ ꯀꯩꯀꯩꯅꯣ ꯈꯔꯗꯤ ꯍꯣꯠꯅꯁꯦꯕ ꯁꯦꯚꯤꯡ ꯈꯔ ꯇꯧꯍꯧꯔꯗꯤ ꯏꯕꯥꯅꯤ ꯍꯌꯦꯡ ꯃꯦꯔꯦꯖ ꯇꯧꯔꯝꯗꯥꯏꯗ ꯈꯔꯗꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯤꯗ Ho phare yare. Maramokpo. Ai gisu imanabi yam leye. Ai maga tanarage. Ado topic se madi change tawrse. Ai ko kase pangaw ngawre ba. ꯂꯤꯛꯂꯥ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯉꯁꯤ ꯐꯥꯎꯕꯁꯤꯗꯅꯦ ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ ꯌꯦꯡꯁꯨ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯦ Ho ai sune. Ngasi phaba sidane. Nangi wakhal natana ai kanamtagi wakhal khaluba laite. Khange su khande. Adubu lemhoriba tungi punsishida kari oirakadage khalubada ayam pakhatle. ꯍꯣ ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯆꯥꯎꯕꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯦꯗꯅ Ho ai sune same to you. Ado ai ice cream ta lauruge. Ko kase pongsa asareba. ꯉꯥꯏꯈꯣꯁꯦ ꯑꯩ ꯂꯧꯕꯤꯔꯨꯒꯦ Ho yare ai dum laurage.
ꯂꯤꯛꯂꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯏ ꯗꯥ ꯀꯔꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯑꯗꯨꯔꯣ ꯁꯦꯜꯐꯤ ꯑꯝꯇ ꯀꯥꯞꯁꯦꯅ ꯍꯥ ꯁꯦꯜꯐꯤ ꯀꯅꯥꯒ ꯗꯗꯥꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯟꯅ ꯈꯟꯕꯤꯅꯣꯕ ꯁꯨꯝ ꯆꯝꯅ ꯍꯥꯏꯖꯕꯅꯦ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯁꯦ ꯈꯔ ꯆꯪꯁꯜꯂꯛꯑꯣꯕ ꯊꯦꯡꯛ ꯌꯨ ꯗꯥ ꯑꯩ ꯆꯠꯂꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯦꯝꯗ꯭ꯔꯕꯣ ꯑꯥꯏꯁ ꯀ꯭ꯔꯤꯝꯒ ꯂꯥꯏꯔꯤꯌꯦ ꯍꯧꯖꯤꯛꯀꯤ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯂꯤꯛꯂꯥ ꯑꯩꯅ ꯈꯜꯂꯦꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯒꯥꯔꯗꯦꯟꯁꯤꯗ ꯃꯊꯟꯇꯅꯦꯕ ꯂꯩꯔꯤꯁꯦ ꯑꯁ ꯂꯣꯏꯔꯦ ꯃꯥꯗꯤ ꯑꯇꯩ ꯑꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩ ꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯉꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯅꯪꯁꯦ ꯑꯩꯅ ꯀꯌꯥ ꯊꯥꯖꯕ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯗꯤ ꯅꯪꯁꯦ ꯂꯤꯛꯂꯥ ꯑꯩ ꯍꯥꯏꯁꯦ ꯑꯝꯇ ꯇꯧꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯇꯥꯔꯔꯣꯏ ꯅꯣꯏ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯊꯥꯖꯅꯤꯡꯉꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯐꯔꯦ ꯅꯪꯁꯨ ꯅꯪ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯩ ꯆꯠꯂꯦ ꯂꯤꯛꯂꯥ ꯂꯤꯛꯂꯥꯁꯦ ꯑꯁ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯀꯔꯤꯒꯤ ꯉꯥꯏꯗꯣꯏꯕ ꯗꯗꯥꯗꯨꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯕꯤꯈꯣ ꯍꯣ ꯄꯦꯟꯅꯅꯦ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯦ ꯍꯧꯖꯤꯛꯀꯤ ꯁꯦꯜꯐꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯂꯥꯟꯅ ꯆꯠꯅꯈꯤꯗꯣꯔꯦ ꯃꯗꯣ ꯀꯅꯥꯝꯇꯒꯤ ꯃꯔꯥꯜ ꯅꯠꯇꯤꯌꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯡꯅꯤ ꯉꯁꯤꯁꯦ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯁꯥꯏꯗꯒꯤ ꯃꯐꯝꯁꯤꯗ ꯉꯥꯏꯍꯜꯂꯤꯕꯅꯤ ꯍꯜꯂꯒꯦ ꯍꯥꯏꯔꯁꯨ ꯃꯥ ꯌꯧꯔꯛꯑꯦ ꯂꯥꯛꯑꯦꯇ ꯍꯥꯏ ꯃꯍꯥꯛ ꯃꯃꯤꯠ ꯌꯥꯝꯕ ꯃꯊꯃꯣꯏ ꯁꯦꯡꯗꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯉꯁꯤꯗꯤ ꯃꯍꯥꯛꯄꯨ ꯆꯞ ꯆꯥꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯈꯟꯅ ꯃꯍꯥꯛꯄꯨ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯎꯅꯔꯝꯒꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤꯅꯦ ꯗꯗꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯁꯦꯜꯐꯤꯗꯣ ꯀꯥꯞꯈꯤꯕꯅꯤ ꯐꯣꯇꯣꯗꯣ ꯑꯩꯅ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯊꯥꯖꯤꯟꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯤ ꯁꯦꯜꯐꯤꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯣ ꯁꯣꯔꯤ ꯑꯩ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯀꯗꯥꯏꯗꯅꯣ ꯃꯗꯨ ꯅꯨꯄꯤꯗꯨ ꯂꯩꯗꯨ ꯂꯥꯛꯑꯦ ꯑꯩꯅ ꯁꯦꯟꯕ ꯍꯥꯏꯕ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯖꯔꯒ ꯂꯧꯖꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯀꯥꯏꯅꯒꯦ ꯇꯧꯋꯦꯕ ꯁꯤꯁꯨ ꯊꯦꯝꯍꯧꯗ꯭ꯔꯗꯤꯅꯦ ꯍꯦꯛꯇ ꯃꯥꯡꯈꯤꯅꯦꯕ ꯑꯁ ꯀꯔꯥꯏꯋꯥꯏꯗꯅꯣꯕ ꯗꯗꯥ ꯁꯣꯝ ꯆꯠꯁꯤꯜꯂꯛꯑꯣ ꯁꯣꯝꯗ ꯆꯠꯁꯦꯕ ꯁꯣꯝ ꯆꯠꯁꯤꯗꯅ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯁꯦꯕ ꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯒꯤꯗꯤꯕ ꯁꯦꯀꯦꯟ ꯑꯃ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯕ ꯍꯦꯛꯇ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤꯁꯤ ꯌꯦꯡꯉꯣ ꯑꯁ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯐꯩ ꯑꯗꯨꯕꯨꯗꯤ ꯈꯪꯅꯦꯕ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯔꯗꯤ ꯃꯥꯅ ꯁꯥꯎꯔꯣꯏꯗ꯭ꯔꯃꯤ ꯁꯥꯎꯔꯣꯏꯌꯦ ꯍꯦꯛꯇ ꯇꯞꯅꯈꯤꯕ ꯃꯑꯣꯡꯅꯦꯕ ꯅꯨꯄꯥꯁꯤꯁꯨ ꯄꯣꯁ ꯇꯥꯔꯤꯅꯤ ꯑꯩꯒꯤꯅꯦ ꯕꯣꯏꯐ꯭ꯔꯦꯟ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯃꯥꯁꯦ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯕ ꯅꯨꯄꯤ ꯎ ꯌꯥꯗꯕ ꯃꯊꯃꯣꯏꯁꯨ ꯌꯥꯝ ꯄꯤꯛꯄ ꯍꯥꯏꯖꯤꯜꯂꯨ ꯑꯗꯣ ꯃꯥꯗꯤꯅꯦ ꯀꯨꯏꯔꯔꯣꯏ ꯃꯔꯝ ꯆꯠꯇꯨꯒꯦ ꯍꯥꯏꯔꯨꯔꯗꯤꯅꯦ ꯂꯩꯅꯥ ꯄꯛꯇꯅꯅꯦ ꯑꯥꯔꯠ ꯑꯩꯅꯕ ꯁꯦꯜ ꯂꯩꯇꯗꯅꯅꯦ ꯑꯗꯨꯝ ꯁꯤꯖꯒꯗꯕꯅꯤ ꯑꯩꯕꯣ ꯀꯩꯅꯣ ꯑꯥꯔꯠꯔꯕꯣ ꯑꯥꯔꯠ ꯍꯥꯏꯗꯤꯅꯦ ART ꯍꯥꯏꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯂꯩꯆꯟ ꯅꯪ ꯑꯗꯨꯗꯤ ꯈꯔ ꯍꯦꯃꯟꯗ꯭ꯔꯕ ꯑꯁꯤꯅ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯅꯪ ꯈꯪꯉꯤ ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕ ꯑꯩꯁꯦ ꯈꯪꯗ꯭ꯔꯕꯅꯦꯕ ꯅꯪ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦꯀꯣ ꯑꯣ ꯈꯪꯉꯦ ꯅꯪꯁꯦ ꯅꯨꯄꯤ ꯎ ꯌꯥꯗꯕ
Nupi yam koiganba, ikai yam khangdaba nupadunine. Kari haiba nang namingdubo? Mangal haiba natro? Chumba natro? Lecha, nang ay heta hatleba nang. Mayamang yun nang ay heta hatleba nang. Nang su aibu koidoi koitan tanaramdai. Ado aidi sangdre. Siyurba, hojikta khangnariba, aigi boyfriend. Postadro? Fare. Nangi thamoy na du yoradi. Fare ba. Ay chatlage ba. O post abani pao. Nu ani nungai haro ko. Ay chatle. Maro, amta ngabiko. Lechal se, ngasaidagi marupu wa na ngajari ne. Ma warobu hinman khibana ne. Engonda ngaktai najabane. Ma gaiga nushinaba tinaba kachu leite. Aishu girlfriend ga lagminabane. Lechalna ngai hawaro jabada marupna lana khanbire. Lechalbu nuksibiu. Masidi maro. Pajana chope. Nang ngasi oire. Sidagidi ba, nang hikaran darba, ay di habi di ay ni. Yare he nang jo. Ikare ngai dong chesile. Yay, nabani romance yay. Nang asi ubudo mong ngawar ba? La, just la. Nasak to ining dre. Ay ngon naga amu onjala kita wine. Nang amuk thirakta na ba? Ekhoi ni mu kainani. Ado ay di kupak na yan thagale. Ay kidana ne, ma mula aroy. Ay yan ang wanda chamara hai kre. Nami phawa ay manga tahan ganon. Hello? Tabro sibo? Si manager gi natabro? Aina office tu gi founder ni haibatani. Ai nongmata office tu da la amoine. Masi khangna ne office ki administration do phajana tawbiyu ne. Masi di aina nangonda nongna takadaba nate. Nangse matik sare haiduni interview du da select toromabane. Aine, wayam ngangalakano. Yare. Thamo. Kaya da phatkidribano base. Shel sibu utawada panbadu mangai khreba. Somdana ina wana hotnariba. Aduga moina masida yum wangna sanaba hotnarabineba. Phai, khangniba moi. Hello? Hoi bema, aise noida la agane wari khara sananingba. Aduda kaidaraba. Ho ibema di thabak tawbini do. Unaba phangodren tawbane. Yam khangbireda. O khangmaduna bu haibane. O amaromdabudi yam chume. Thabak sinane pangchinda chinba. Ado pe sinane khachiktang phangba. Ado pe bu kya phanggeba? Kaigino adu hangibo. Noknage hairaba. Ho nokna bai wana teba. Ai sune free da sumle saru. Noi duda thaba khara yawshirana khalini. Is yamaliko. Haima aseng bai ne. Ai su matam khara dangi orashine. Noi office duda thabak tawgena khanma wane ba. Ado thabak changba bu yagadra. Sale ga tingna braba. O sale budi tingde ba. Ado nang na bu thabak sida interest layer dine. Field assistant amaga LDC amaga ne. Post ani kauribane. Adadi tani am chare. Nang no office patane. Form ta lobiro oba. Sena debi machine pisam khatleda. O ado hosipudi ne. Akoi office ki manager do sel thum khara gi case na badagi ne. Madam proprietor do na ne. Sauduna suspend da thami bane ba. Ado kai gi nang na government job su na tabsida. Thabok tawning khalai sibo. Hoi bema government thapu tawning na taw yabro. Sale ga pininga la jade. Sidabu ako hero na ne. Le mane do sarpudi
ꯀꯩꯀꯩꯅꯣ ꯈꯔꯗꯤ ꯇꯧꯔꯁꯤꯅꯦ ꯁꯦꯚꯤꯡ ꯇꯧꯁꯦꯅ ꯇꯧꯔꯤꯅꯦ ꯏꯁ ꯅꯣꯏ ꯍꯦꯔꯣꯗꯣ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯀꯣ ꯑꯦꯍꯦ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯑꯩ ꯆꯥ ꯊꯥꯡꯒꯠꯂꯝꯕꯅꯦ ꯐꯔꯦꯅꯦ ꯑꯗꯣ ꯐꯣꯝ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ ꯍꯣ ꯀꯥꯎꯖꯔꯣꯏ ꯊꯝꯃꯒꯦꯀꯣ ꯕꯥꯏ 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 ꯄꯨꯡꯁꯤꯗꯤ ꯍꯩꯍꯨꯔꯦ ꯑꯩ ꯕꯨꯡꯉꯣ ꯇꯥꯔꯕꯣ ꯑꯅꯤꯜ ꯑꯝꯇ ꯂꯥꯛꯑꯣ ꯑꯩ ꯇꯥꯔꯕ ꯅꯪꯕꯣ ꯇꯥꯔꯦ ꯄꯥꯕꯨꯡ ꯂꯥꯎ ꯂꯥꯎ ꯄꯥꯕꯨꯡ ꯑꯩ ꯀꯧꯕ꯭ꯔꯣ ꯂꯥꯎ 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 ꯐꯝꯃꯨ ꯂꯥꯎ ꯅꯃꯥꯗꯨ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦꯅꯦ ꯑꯣꯐꯤꯁꯇ ꯃꯤ ꯎꯅꯅꯦ ꯆꯠꯈꯤꯌꯦ ꯑꯣ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯗꯕꯁꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯊꯥ ꯑꯃꯨꯛ ꯋꯥꯠꯂꯤꯌꯦ ꯄꯥꯕꯨꯡ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯂꯣꯏꯔꯒ ꯃꯈꯥ ꯇꯝꯕꯗꯤ ꯃꯄꯥꯟꯗ ꯇꯝꯁꯤ ꯀꯣ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯕ ꯍꯦꯟꯗꯧꯔꯤꯕꯅꯤ ꯅꯄꯥꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯁꯤꯁꯨ ꯃꯄꯥꯟꯂꯣꯝꯗꯅ ꯑꯌꯥꯝꯕꯅꯤ ꯃꯁꯤ ꯅꯪꯁꯨ ꯈꯪꯗꯕ ꯌꯥꯗꯕꯅꯤꯅꯦ ꯅꯃꯥꯅ ꯁꯤꯗ ꯁꯨꯝ ꯀꯣꯟꯁꯤꯟꯗꯅ ꯂꯩꯕꯅꯗꯤ ꯑꯣꯏꯔꯣꯏꯕꯨ ꯍꯣꯏ ꯄꯥꯕꯨꯡ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯖꯒꯦ ꯑꯗꯨꯒꯅꯦ ꯅꯃꯥꯅ ꯆꯂꯥꯏꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤ ꯁ꯭ꯇꯥꯐ ꯈꯔꯅ ꯁꯦꯟ ꯊꯨꯝꯈꯔ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦꯁꯦ ꯏꯄꯥꯁꯨ ꯈꯪꯉꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯃꯥ ꯃꯊꯟꯗꯅ ꯆꯦꯛ ꯇꯧꯕꯗꯤ ꯉꯝꯃꯔꯣꯏꯅꯦ ꯑꯩꯅ ꯇꯧꯔꯨꯅꯨ ꯍꯥꯏꯕꯗ ꯌꯥꯖꯗ꯭ꯔꯕꯅꯤꯅ ꯅꯃꯥꯁꯨ ꯋꯥꯔꯦꯗꯅ ꯑꯗꯨ ꯅꯪꯁꯨ ꯃꯔꯛ ꯃꯔꯛꯇꯅꯦ ꯅꯃꯥꯏ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯃꯣꯏꯒꯤ ꯑꯣꯐꯤꯁꯇꯨꯗ ꯈꯔ ꯆꯠꯂꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯏꯄꯥꯁꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯆꯠꯂꯅꯤ ꯐꯔꯦ ꯏꯄꯥ ꯊꯦꯡꯉꯦ ꯃꯤ ꯑꯃ ꯎꯅꯒꯗꯕꯅꯤ ꯑꯗꯣ ꯅꯃꯥꯗꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯂꯦꯝꯕꯤ ꯄꯨꯡꯗꯤ ꯑꯃ ꯇꯥꯗꯣꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩ ꯍꯜꯂꯣꯔꯥ ꯉꯥꯏꯈꯣ ꯇꯟꯖꯥ ꯑꯝꯇ ꯌꯦꯡꯒꯦꯁꯤ ꯇꯧꯕꯅꯦ ꯗꯅꯥꯎ ꯍꯩꯁꯦ ꯑꯩꯕꯨꯔꯣ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ ꯂꯥꯛꯀꯦ ꯅꯣꯏ ꯗꯥꯅꯥꯎꯁꯦ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ ꯀꯂꯛꯆꯕꯅ ꯑꯣ ꯀꯂꯛꯆꯋꯣ ꯑꯁ ꯌꯥꯔꯦ ꯅꯪꯁꯨ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯩ ꯇꯥꯟꯅꯁꯦ ꯍꯥꯏꯅꯣ ꯑꯩꯅ ꯍꯥꯏꯕ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯗꯣꯅꯦ ꯃꯃꯤꯡꯅ ꯂꯤꯛꯂꯥ ꯀꯧꯕꯅꯦ ꯑꯣ ꯂꯤꯛꯂꯥ ꯑꯩꯒꯤꯅ ꯅꯥꯎꯕ ꯀꯧꯋꯦ ꯑꯩ ꯈꯪꯖꯔꯦ ꯑꯗꯨꯒꯅꯦ ꯑꯁꯤꯒꯤ ꯏꯃꯥꯟꯅꯕꯁꯤꯅꯅꯦ ꯊꯣꯏꯕ ꯀꯧꯕꯅꯤ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯦ ꯖꯣꯏꯟ ꯇꯧꯕꯗꯤ ꯌꯥꯔꯕꯅꯦꯕ ꯑꯗꯣ ꯃꯦꯅꯦꯖꯔꯗꯤ ꯐꯝꯗꯕꯅꯤꯅ ꯀꯅꯥꯗ ꯀꯃꯥꯏꯅ ꯖꯣꯏꯟ ꯇꯧꯗꯣꯏꯅꯣꯕ ꯑꯁ ꯑꯗꯨꯅꯤꯅꯦ ꯃꯦꯗꯥꯝ ꯄ꯭ꯔꯣꯄꯥꯏꯇꯔꯗꯨꯁꯨ ꯑꯣꯐꯤꯁ ꯂꯥꯛꯄ ꯎꯗꯦ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯂꯥꯛꯑꯣꯔꯥ ꯉꯥꯏꯈꯣꯁꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔꯒꯤ ꯃꯇꯥꯡꯗꯨꯕꯨ ꯀꯔꯤ ꯄꯥꯎ ꯇꯥꯒꯦꯕ ꯑꯣ ꯑꯗꯨꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯪꯉꯣꯕ ꯑꯩꯅ ꯈꯪꯕꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯑꯈꯪꯕꯗꯣ ꯀꯣ ꯍꯥꯏꯔꯛꯑꯣꯗꯅ ꯃꯦꯅꯦꯖꯔꯒꯤ ꯄꯣꯁꯇꯨꯗꯤꯅꯦ ꯑꯁ ꯀꯧꯔꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯣ ꯃꯦꯗꯥꯝ ꯁꯅꯥꯗꯣ ꯌꯥꯝ ꯁꯥꯎꯔꯤꯑꯕ ꯍꯣ ꯑꯗꯨꯕꯨꯗꯤ ꯈꯪꯕ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯦ ꯖꯣꯏꯟ ꯇꯧꯒꯗꯕꯅꯦꯕ ꯑꯗꯣ ꯀꯅꯥꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯀꯣꯛ ꯉꯥꯎꯔꯦꯕ ꯄ꯭ꯔꯣꯄꯥꯏꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯦꯅꯦꯖꯔ ꯀꯥꯗ ꯐꯝꯃꯤꯕꯅꯦ ꯁꯥꯔ ꯁꯤꯃꯗꯤ ꯇꯧꯕꯤꯌꯣꯅ ꯍꯦꯛꯇ ꯉꯪꯉꯨ ꯃꯔꯥꯏ ꯌꯥꯖꯔꯛꯆꯅꯤ ꯇꯥꯊꯣꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯝꯇ ꯆꯪꯉꯨꯁꯤꯔꯣ ꯑꯝꯇ ꯍꯥꯏꯃꯤꯟꯅꯔꯨꯁꯤꯔꯕ ꯑꯩꯈꯣꯏ ꯌꯧꯕ ꯀꯥꯟꯅꯔꯣꯏ ꯅꯣꯏꯅꯤ ꯆꯪꯉꯒꯅꯦ ꯍꯦꯛꯇ ꯀꯦꯁꯜꯂꯨ ꯑꯣ ꯁꯥꯔꯗꯣ ꯅꯍꯥꯅꯦ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯤ ꯅꯪꯇ ꯅꯠꯇꯦ ꯁꯛ ꯐꯖꯔꯤꯁꯦ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨꯁꯨ ꯐꯖꯩꯌꯦꯕ ꯍꯦꯛꯇ ꯀꯦꯁꯜꯂꯨꯆꯣ ꯃꯔꯥꯏ ꯌꯥꯖꯔꯛꯆꯅꯤ ꯍꯣꯏꯗꯦꯍꯦ ꯑꯗꯨ ꯑꯣꯏꯔꯒ ꯂꯥꯏꯕꯛ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦ ꯂꯤꯛꯂꯥ ꯍꯦꯛꯇ ꯆꯪꯉꯨꯔꯁꯤꯔꯥ ꯑꯁ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯇꯜꯂꯅꯤꯗ ꯌꯥꯔꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ ꯍꯦꯛꯇ ꯆꯪꯉꯨꯔꯁꯦ ꯑꯣ ꯆꯪꯉꯨꯔꯣ ꯑꯣꯜ ꯗ ꯕꯦꯁ ꯏꯄꯥ
ꯅꯨꯄꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯀꯩꯅꯣꯕ ꯑꯁꯤꯃꯗꯤ ꯅꯥꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯑꯩ ꯑꯣꯏꯗ ꯌꯥꯗ꯭ꯔꯦꯕ ꯅꯣꯏꯅꯤꯅꯅꯦ ꯁꯣꯏꯗ꯭ꯔꯕ ꯑꯝꯇ ꯁꯤꯜꯂꯣꯕ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯈꯛꯀꯅꯤ ꯑꯁ ꯅꯪꯁꯨ ꯍꯦꯛ ꯍꯧꯕ ꯍꯦꯟꯖꯜꯂꯛꯏꯅꯨ ꯑꯣ ꯖꯣꯏꯟꯁꯦ ꯑꯁꯤꯝꯇ ꯇꯧꯈꯤꯁꯅꯣꯕ ꯀꯩꯅꯣ ꯃꯁꯤꯗꯤꯕ ꯑꯗꯣ ꯁꯣꯏꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯃꯦ ꯀꯃꯤꯡ ꯁꯔ ꯂꯥꯛꯑꯣ ꯆꯪꯉꯣ